Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bidak marfu'da headline. BJP gi Leingakna democracy bu Khongaonaraga Touningbata Touduna Leire haina okram Ibobi na phongdokre. Mahesor thongnaujamna jiri bamgi thodoki matangda NCW da thakiba chairwal gi matung ina commission asigi maikedagi Manipur gi chief secretary amadi DJP da report piraknaba che tharakre. Malemda aying asagi khal kaitharakliba asi miyoibana mahaushagi khal thugairubadagi tholakpani haina TH Biswajit phongdokre. Pau sandona pijari. BJP gi Leingakna democracy bu Khongaonaraga Touningbata Touduna Leire haina okram Ibobi na phongdokre. Hauzik state asida lengak pairiba BJP gi lengak asi Bharat ki Samvidhana piba chana kanglon singbu ngakna chatabaga loinana democracy bu Khongaonaraga Touningbata thabak sing Touduna Leire haina CLP gi leader su oiriba hanagi chief minister okram Ibobi na haikre. Wafam asing asi VT Road laiba Congress Bhavan da pangthokpa pangmi singa unaba amada mahakna phongdokhibani. Mahakna makha taraduna hai Bharat ki Samvidhana article 178 na piribasing amadi Samvidhan gi makhada semleba rule of procedure conduct of business rule number 17A ngakna chatre amadi calendar year amada yamdrabada democratic elected government amagi oina assembly session ahumlak phamgadaba adu lengak asina ngakna chatre. Hauzik chahi loigadoraba phawba winter session kaunaba thorang amata paikhatre. Hiram asigi matangda Congress ki maikedagi governor da memorandum ama pisin khibaga loinana speaker amadi chief minister da su copy amamang ngarang pisinkhre. Mahakna makha taraduna BJP Leingakna Samvidhana piriba right sing ngakna chatre amadi sunam sasan singi thabak chathariba asi lamdam asigi mihamna su soidana uramgani adubu Congress party na democracy gi hak sing Khongaonariba sing asi mayokta tawpham thokpa sing tawgani amadi Congress party na tumina leithokloi haiki. Mahesor thongnaujamna jiri bamgi thodoki matangda NCW da thakiba chairwal gi matung ina commission asigi maikedagi Manipur gi chief secretary amadi DGP da report piraknaba che tharakre. RPI Athwale gi National Secretary Mahesor thongnaujamna jiri bamgi thodoki matangda National Commission for Women NCW da thakiba chairwal gi matung ina commission asigi maikedagi Manipur gi chief secretary amadi DGP da report piraknaba che tharakre hari. Miyoi taruk hatkiba juri bamgi thodoki chapchaba report numit tarani gi phawbugi manungda piraknaba National Commission for Women gi maikedagi Manipur gi chief secretary amadi DGP da che tharakle. Jiri bamgi zakurado da pikliba angang yauna miyoi taruk tamthina hatkiba thodok adugi matangda Republican Party of India Athwale gi National Secretary Mahesor thongnaujamna National Commission for Women NCW da wakat khiba adugi makha chatharakpa oina commission asigi maikedagi thodok adugi chapchaba report ama numit tarani gi manungda pikhala u haba wairol yawba chairwal asi ngarang Manipur gi chief secretary Vinit Joshi amadi DGP Rajiv Singha da tharakibani hari. Malemda aying asagi khal kaitharakliba asi miyoibana mahusagi khal thugairubadagi tholakpani haina TH Biswajit na phongdokre. Manipur lenga ki forest environment and climate change ki minister Thongam Biswajit na haikre. Ngasi ekhoina climate change ki chaitheng phangliba asi ekhoina mahausada singnarubadagini. Malemda aying asagi khal kaitharakliba si miyoibana mahausagi khal thugairubadagi tholakpani. Wafam asing ngasi Directorate of Environment and Climate Change ki Media Resource Center ki manga suba mapok kumon thoramda mahakna phongdokhibani. North AOC da leba hotel Imphal gi sangai hall da pangthokiba thoram aduga mari lenena minister na makata na hai. Miyoibagi punsirol na horakpa matamda aikhoina hingnabagi damak mahausagi khal kaiba yaba thabaksing pangthokhidaba nate. Asigumba aikhoigi khanthahodaba khongthang sing aduna maram oiraga ngasi aikhoina mahausagi chaitheng sing phanglibani. Miyoibagi civilization gi yumpham tholakpa matamda aikhoina mahausagi phibamda chauna yekai thugaiba pikhi. Ngasi di mahausagi khal kaitharakpa asigi chaitheng aikhoi puna thengnaminari. Asigumba phibam asi ekhoi puna amata oina kok chusinaduna thengnaminaba mathautai mahausagi khal kaitharakpana ekhoida pirakliba safusing asi mai pakna thengnanabagi khongthang state asina puthokpa ngamlabadi adugumba khongthang adu malemgi lan oigadawribani. Climate change ki matangda state asigi oina akhanaba media resource center ama thamba ngamba asi yamna singthaningai ni. Climate change ki matangda kupna thigatningba singda pangba yaba mateng pangani. Climate change na pirakliba chaitheng asi
Masi Tenganaba Khongthangsing Miyamda Pakshana Khanghanba Haiba Asida Paugi Lamda Laribasingi Atoba Todang Lay. Maram Asina E-PAO gi Lamda Laribasingna Miyamda Climate Change ki Matangda Wakal Tahanba Yaba Paushing Putopiu Haina Fongdoki. Shuda Leba Kuki Sing Sizinaraga Maitegi Matakta Chataba Proxy Warni Haina Kokomina Fongdorakli. Manipurda Hauzik Toliba Irang Asi Chin Kuki Narco Terrorist Kangbu Shingna Maitei Miyamda Landaraktuna Maitei Kunai Mutatuna Manipur Tukainabagi Pandamda Haukiba Chahi Listing Ani Kulhumjoigi Me Ahumdagi Ngasi Pawa Chathaduna Leri. Hauzik Chin Kuki Narco Terrorist Kangbu Shingna Maitei Miyamda Chatharakli Balal Asi India Leingakna Shuda Leba Kuki Militant Sing Sizinaraga Manipurgi Maitei Miyamgi Matakta Chathaba Proxy War Amani Haibasi Handakta Social Media da Uba Pangliba Shuda Leriba KNFP gi Tiger Koba Commander Amana Kuki Community gi Miyam Punba Mipam Amada Mahakna Mipam Aduda Thamkiba Wapamda Maitei Miyamna Kundaduna Leriba Kangchub Amadi Leima Khongda Bom Amadi Nongmai Kapsinduna Maitegi Yum Kaya Mai Thaba Mihat Mipun Chathaba Kihan Khanganba Chatharibasi Mahaki Kaman Amagi Makhada Chathakibani Haina Fongdokhiba Asina Hena Mayek Senghalle Haina Kokomigi Media Coordinator Yum Khaibam Surjit Kumar Khumana Thadorak Pacherol Amana Hari Cherol Asina Hai Handak Tasu Lema Khongda Leriba 57 Suba Mountain Division ge Army Camp ta Contract Waki Thabak Shenaduna Lezaba Senmi Kamal Babu Koba Mioi Ama Mangkiba Tiba Kangdana Leribasisu Suda Leriba Kuki Militant Singa Central Force Ka Lautunaraga Kamal Babu Asi Mioi Bagi Minungshi Yaudana Hatok Pi Krabra Haiba Chingnadabangamde Hari Khutang Sara Henba Ngasiga Thana Numit Kuntra Taruk Sukre Zakura Dor Masakada Jenaba Kuki Kulai Pibasing Paduna Logi Matung in a Cherak Piu Haba Demanda, Uripok Apunba Loop, Amasung Uripok Apunba Nupi Loop Naseduna, Uripok Canton Corner the Tatariba Kutang Chara Henbagi, Kongjang Ngasiga Thana Numit Kuntrataruk Nisukre. Khongjang aduda ngasi ayuk Langol Ningthau Club amasung Maira Paibi Singna Sarugyaki. Nungtilda Uripok Basaspati Maning Lekai gi Club amasung Maira Paibi Singna Sarugyari. Aduga Numidangda Uripok Khulem Lekai gi Miyamna Sarugyagani Hari. India State of Forest Report Lising Ani Kulhumjoida Manipursu Singthaningai Oba Fida Kanbangamlei. Ngasi Fongkiba India State Forest Report Lising Ani Kulhumjoida Lebak Asigi Chada Humdramanga Umangi Saruk Oba State Amasung Union Territory Nipan gi Manungda Manipursu Singthaningai Oba Fida Ama Kanbangamlei. Environment, Forest and Climate Change ki Union Minister Bhupendra Gadhav na ngasi Dehradun leba Forest Research Institute ta State of Forest Report Lising Ani Kulhumjoi Phongdok pagi thoram ama pangthokre. Report asi ingkumja lising amaga chamapan marfu taret tagi Forest Survey of India FSI na chahi ani khudingi puthoklaga lakhibani. FSI gi thorang asi lebak asigi umang amadi tree resourcing gi manung hanjin na chathaba assessment amani. Report asi National Forest Environmentary da yumpham oiraba remote sensing satellite da amadi field gi lauraga puthokpani. Tara nipan suba oina puthokliba report asida India gi state amasung union territory tara mapan gi geographical area gi Chada Kuntra Humdoidi Umangi Saruk Oiri Habisi Kangbangamle. Masida Hena Singthaningai Oribadi Chada Humdramanga Umangi Saruk Oriba State Amasung Union Territory Nipan Kaklaiba Asida Manipur Su Yauri. Masida Mizoram, Lakshadweep, Andaman and Nicobar Island, Arunachal Pradesh, Nagaland, Meghalaya Amadi Tripura Su Yauri. Chhattisgarh, Uttar Pradesh, Odisha amasung Rajasthan da umang amadi u pambi gi masing hengalakhi haiba report asida yawbaga lonena Mizoram, Gujarat amasung Odisha da forest cover gi saru hengalakli haina su yauri. Area wise oina umangi saru khwaidagi chauna laiba state singna Madhya Pradesh, Arunachal Pradesh amasung Maharashtra na ori. Ngasi phongkiba report adugi matung ina laibak asigi square kilometer lakh nipan lising kuntaret chahumga yangkhai tareti umang amasung uwagi saruk oiragaleri. Hairiba saruk ase laibak asigi geographical area gi changda kunmanga 10.8 romni hainasu report asida makhatana yauri. Union Home Minister Amit Shah na Tripura gi Pragna Babanda NEC gi humdranithoi shuba preliminary session gi mifam hodokre. Union Home Minister Amit Shah na mayai tangbal loduna Tripura gi Pragna Babanda North Eastern Council gi humdranithoi shuba preliminary session gi mifam ngasi hodokre.
नुमित निनी चथगदबा थौरम अदुदा अवांग नोंपोक स्टेट सिंगी गवर्नर चीफ मिनिस्टर अमदी अवांग थाकी ऑफिशियल सिंग यावना तोंगान तोंगानबा स्टेक होल्डर कयाना सरुक यारी मधुगी मनुंगदा मणिपुर की चीफ मिनिस्टर नोंथंबम बिरेंसु सरुक यारीबनी डोनर मिनिस्टर ज्योतिरादित्य सिंधिया अमसुंग यूनियन मिनिस्टर ऑफ स्टेट सुकांता मुजुमजा यावना पांथोकलिबा थौरम अदुदा NE रीजन की चौखत थौरांगी खोंथांगसिंगी मतंगदा खनरी लौमीसिंगदा मरु मरांग यंथोखरे लानगी चैथेंग नंगलेबा मफमसिंगदा मतम मतमगी पोथोक साथोक मरांग कायना पुथोकनाबा इम्फालगी लमफेलदा लेबा खादी एंड विलेज इंडस्ट्री बोर्ड KVIV की मेंबरसु ओइरिबा BJP मणिपुर प्रदेश की एक्टिव मेंबर एलाम अमित कुमार तंकक नाइना चंगसिलकपा खोंथांगी मनुंग चना ngasisu lamlai केंद्र की मनुंग चनबाई इम्फाल ईस्ट डिस्ट्रिक्ट की नोंगपोक हैरोकी खंगलबा लौमी 15 दा थानबा आलू हवाई ट्रक हंगाम अमदी सुजाक मरु यंथोपगी थौरम अमा पांथोखरे थौरम अदुदा एलाम अमित कुमार हाई हौजिक लानगी मतमसिदा ख्वाइदगी मरु ओइरिबसी चाना थकनबा पोथोक चाथोक मरांग कायना पुथोकपनी मरम अदुना चिंजाक वातनबा लौखलकपा खोंथांग अमा ओइना लानगी चैथेंग नंगलिबा इम्फाल ईस्ट की मनुंग चनलरिबा लमलाई केंद्र की लौमीसिंग मरु ओइना नोंगपोक हैरोकी लौमीसिंगदा निंगथम मरु मरांगसिंग असि यंथोकचबनी हाइकी अरोइबदा मरु ओइबा पाव अमुका हन्न पिजरी BJP की लेंगांगना डेमोक्रेसी बु खोंगावनारागा टौनिंग टौनिंगबा टौदुना लेरे हाइना ओक्रम इबोबिना फोंदोखरे महेश्वर थौनाउजमना जिरीबामगी थौदोकी मतंगदा NCW दा थाकिबा चेरोलगी मतुंग इना कमीशन असिगी माइकेदगी मणिपुर की चीफ सेक्रेटरी अमदी DJP दा रिपोर्ट पिरकनबा चे थारखरे मालेमदा अयिंग असागी खल काइथरलेबा असि मियोबना महौसागी खल थुगाइरुबदगी थोलकपनी हाइना TH बिशोजिना फोंदोखरे मतंग असिदा लोयालम E-PAO ना नुमिदांगी पाव पीबल लजरे ताबिरिबा खुदिमकु अमुका हन्ना खुरुमजरी।